Doktor sing natalib demand fangdriba phauba akan ba khongjang changsin gane loli pi mau All Manipur Health Services Doctor Association na makhoi gi tongan ba dabi sing taladuna chinga masung tamda leiriba lainga ki hospital sing thingjin bagi khongjang ngasi su makhata na sangsil le khongjang ngasi na maram oiduna community health center primary health center primary sub center na chingba khudaki oiba layeng sathaba yaba ana layeng sing thonglon khibana miyam da chawna awaba mayok na re hai re association asigi president loli pi mau na hai doctor singi association asina taliba davi asi phangdriba phauba khongjang handok loi khongjang asina miyam da khudong sa da ba piri ba sigi damakta de nungai ta ba phauwe masida miyam na waro bigan uhai khe panba yaba de association asina makoi gi tongan ba demand nipan thabak to onthok pi hai na haijabada laingang na tabidana leire haiduna february 10 ga mari dage Manipur gi chinga masung tamda leiriba lainga ki hospital sing matam kaktana thingjin bagi khongjang changsilagani haina laukthokhiba nei loina na time bound promotion specialist and non specialist doctor gi retirement sahi hompuga mga phauba sangdokpa Directorate of Health Services Family Welfare Services Public Health and Medical Education gi Director General post semba taret suba CPF ki matungin na 2013 ki January amadage retrospective effect ka loina na MHS doctor sing na seniority gi matungin na makok thongba posting lawba yahan ba propose tawriba MHS rules 2012 amasung mamang sahi gi October 13 da semkhiba MMN na si implement tawba loina na aruba mafam sing da post tawna bagi damak allowance pigidabani haiba dabi tawduna lakpa nei Class 11 amadi 12 ki exam asigi damak sem saba pumnamak loire chairman Council of Higher Secondary Education Manipur ko sem na lawduna pangthokadoriba Class 11 amadi 12 ki exam asigi damak sem saba pumnamak loire haina ko sem gi chairman na phongdorok le hiram asigi mari leina na bapupurada leba council gi office ta pangthokpa paumi singa unaba mada council gi chairman takhelambam oje na hai tha asigi tang kulhumdoi dagi hauraga April gi tang ama phau pangthokadoriba Class 12 ki exam asida punna mahiroi lising kuntra ga manga satret ka tarat na saruk yaga nei masigi manung da art stream da mahiroi lising tara ga mathoi chahum ga marpu draga mathoi amadi science stream da mahiroi lising kun ga mari samnga ga tara humdoi amasung commerce da sanipan ga tara humdoi na saruk yaga nei apun ba center chama ga kunda pangthok ko riba exam asida non government college dagi mahiroi lising ahum ga chani sum na manga government higher secondary school dagi mahiroi lising tara ga humdoi chani ga marfu ga mapan non government higher secondary school dagi mahiroi lising tara ga mapan chamapan marfu draga mathoi amade council private dagi chani ga kuntra ga nithoi na saruk yaduna exam asi pangthokani haina chairman na makha takhe hayeng dagi assembly mifam pangthoklaga nei tara ga nithoi suba manipur vidhan sabha gi ahum suba session hayeng dagi hauna amuk phamba hauraga nei session asida punna sitting tara laiga nei mifam asida tongan ba sarkar gi bill sing puthokuna khana gani amade bill sing adu pass tawna bahona ga nei March ahum phauba mifam asi sathagani hai re Lambulen da mai jakre ngasi nungthil pung ahum lom ta ba duaida Imphal gi GP Women College ki mayok na badalai ba All Lambulen gi dukan building amagi mathak thang ba saruk ta mai jakre mai adu electric short circuit gi oiramba yai haina thajana re mai chakpa du da mafam du da laiba gas cylinder ama pokhai rakpa da gi mai chak adu hengalaki hai re mafam adu da Manipur Fire Service ki fire tender singna changsin du na mai kan bagi thabak sathakhe BDA Premananda gi misi commission gi inquiry na thijillaga nei Manipur lenga ki war on drugs sawgatladuna Chandel district ki Faisi village ta popi yan basat khibadagi thiba phangdana leiraklaba matung sahi asigi January 18 da Chandel district ki Lebanon village ta sina phangkhiba thobal okram maning laikai da leiba BDF ningombam Premananda sahi 38 ki misi gi maramda amade tungda sigumba thokdok thoktana ba state lenga ki home department na misi asigi matang da hanagi district and session just Manipur UK singana luchingba commission of inquiry ama semkhre haina commissioner home Tiranjit na tha asigi taraga tarukta notification ama thokre commission of inquiry asi tha ahum gi manung da loisina ba matam piri haina notification asi da palle numit humni gi manung da lambi sembidra bade akan ba khongjang changsilaga nei miyam kumbi kendra gi manung channa PMJSY gi makada Wangu sandang khongdage sagang borayang be taraga wangu ahallu phawbagi kilometer mari sangba lambi ase February kulhumdoi phawbagi manung December haudrabade miyamna kan ba khongjang changsilaga ni hai de hiram asiga mari leina na ngasi maikai adom gi miyamna
Sandangkhong Social Welfare Club ta miyamgi oiba mifam ama pangthokre. Elven Star Youth Club Wangu Sandangkhong WYDO Sandangkhong laikai adugi maira paibe lupsing na saruk yaduna pangthokiba mifam aduda warep kaya lauke. Lambi paring ase February 14 dage semba horaga March tha faubagi manungda loisanbiyo. Karigumba loisandaba tarabade miyamna akanba khongjang changsin-gani haike. Hairoki lambi semdabage Laisabi-sing saurakle miyamgi mifamga loinana khongcha chatkhre. Matam kharagi mamangdagi lambi sembidaba amade mari lainabasingna hanna phauba yangbiraktabadage hairo kendragi manung chanba ukhongsang khungangi laisabi-sing mai hauna saure. Khulasi fauduna chaliba lambi pumnamak phibam yamna sokle. Lambi-sing ase numit manganigi manungda semba haudrabade amade semgani haibagi thajaba ama pidrabade makhal kayagi khongjang changsilagani haina Laisabi-singgi lup Oneness Maiden Group OMG amade Ukhongsang khulgi khunjasingna mari lainabasingda section wa thamlakle. Yuwa habada siba lising nifuga manga henkre. Turkey amasung Syriada February 3 numidang athengbada hakiba magnitude 7.8 ki akanba yuwa habaduda siba migi masing adu lising nifuga manga henkre. Aroibada tabiriba pumnamakpo thagachare.